मोबाइल पीदबदगी PUBG Addict Mathanta Sijakhre Jaipurdagi class 12 tamliba PUBG Addict oiraba mahiroi ama mahaki birthday da mama mapana gift oina phone pidabagi damakta suicide tawkhre haina irai numita police official singna phongdorokle nupa macha adugi maming Aditya Kumar kawe February 13 da mahaki birthday celebration tawkhe celebration aduga mari leinana mama mapada mobile phone ama gift oina pinaba demand tawkhibane mahaki mama mapana mahakpu class 12 ki board exam da mark wangna phanglaga pass tawraba matungda mobile phone leige haina thajaba pikhe adum oina maknupa macha aduna mama gi sari sizinaraga selling fan dagi thori yalamba ubada makhoi thamoi sokhe case adubu handle tawriba Jaipur ge Sodala police station ge investigating officer Rajkumar na agency da phongdorokpada yumsa kaisa numitta Aditya gi ka da mai ngan ba ubada mahaki apokpa Bijay Singha amasung apokpina ka manungda check tawbada makhoi gi machanupa du thori yalaga siramba ukhi makhoina thong phakairaga ka manungda sangsinki amasung nupa macha adubu SMS hospital da pukhatkhi tawigumba sung doctor singna mahak sire hairakhi postmortem pangthokpaga loinana nupa macha adu gi hakchang imung manunggi miyoi singda khusinakhi Rajkumar na makata na phongdorokpada Aditya PUBG Addict amane mahangna mapuboki phonda online classing yauki amasung pung kaya chupna PUBG sanakhe Islam gi oina hijab haibasi yamna maru oiba chanabi natte hijab haibasi Islam gi maru oiba lining gi chanabi ama natte amadi masi thingbana constitution na piriba religious freedom bu khongaung na ba leite haina Karnataka government high court phongdokhre classroom da headscarf sing kuppa thingnaba order tawkhiba du achumbani haina Karnataka gi advocate general Parvuling Navagi na chief justice Khaturas Awante justice JM Khazi amasung justice Krishna M Dixit ki court phongdokhe state government ki top lawyer aduna haikibada February 5 da thokiba manaba apunba made public order da akaiba piba Firol Singh thingkiba du aina yadaba mata leite haikhe mahangna phongdokibada wafam adu school amasung college kaya da hijab thingbagi matangda protest satharakpa amasung counter protest satharakpa maraktane government ki order da hijab ki issue leite masina petitioner singgi hak singda akaiba pide classroom da hijab uppa yaba yadaba haibase college singna lepsaba yai state ki khongpham de lining ga leinaba hiram da khut thingjinba pamde hijab haibase secularism da amasung order gi mayokta leibane masi yaba ngamloi haina phongdokhibane Karnataka government ki advocate general na Muslim mahiroi kharana Karnataka government ki February 5 da thokibo order adubu singnaduna masina constitution gi article 25 khongaung na haikhiba dubu aran bani haina singnakhe Federal Students Organization Kanglaipa ko balup ama semkhre ngarang February 19 da Imphal East ki Modern College da mahiroi singi mifam ama pangthoktuna khana nainaraba matungda amato ina yanaduna mahiroi singi oiba Federal Students Organization Kanglaipa Fesok semkhre Manipur gi sothar ba education sector fagadhana ba pandamda lupasina thabak tawna ba semkhibane lainga ki chahi gi budget ta education sector gi oina hapliba fanasi malem gi khwaidagi anemba changda leire asoiba thawoidaba kaya lisang sina chatharakpagi mayokta kholau lauduna lakhi masida hen ba safu ama pinaba lupasina mathau tawba ngamnaba nauna thau pugadaba singkhan khre president oina ningthokjam Romesh vice president Ronald Kennedy Longjam General Secretary Sarang Them Sivadatta Organization Secretary Ningthokjam Henry Chanu Finance Secretary Ajax Ngasam Anti-Drug and Abuse Terrorism Lalit Auditor General Oina Sanasam Joshua amadi atay member sing tharaga punna member taraga mari khalle haire Aroibada tabiriba pumnamakpu thagatjare